ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯕꯣꯛ ꯃꯥꯏꯕꯤ꯫ ꯋꯥꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯕꯣꯛ ꯃꯥꯏꯕꯤ꯫ ꯁꯥꯃꯣ ꯑꯃꯗꯤ ꯊꯦꯛꯀꯣ ꯂꯨꯍꯣꯡꯕ ꯀꯨꯏꯗ꯭ꯔꯤꯕ ꯃꯃꯥꯟꯅꯕ ꯑꯅꯤꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯄꯨꯟꯅ ꯊꯕꯛ ꯆꯠꯃꯤꯟꯅꯩ꯫ ꯃꯈꯣꯏ ꯑꯅꯤꯅ ꯁꯨꯔꯤꯕ ꯊꯕꯛꯇꯤ ꯃꯤꯒꯤ ꯃꯈꯥꯗ ꯂꯩꯗꯨꯅ ꯃꯤꯒꯤ ꯌꯨꯝ ꯁꯥꯕ ꯍꯥꯏꯕꯗꯤ ꯆꯦꯛꯀꯤ ꯖꯣꯒꯥꯂꯤ ꯑꯣꯏꯗꯨꯅ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯜꯂꯤꯕ ꯃꯈꯣꯏ ꯑꯅꯤꯅꯤ꯫ ꯃꯈꯣꯏ ꯑꯅꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗꯤ ꯐꯖꯅ ꯍꯩꯔꯕꯅꯤ, ꯑꯗꯨꯕꯨ ꯄꯩꯁꯥ ꯄꯨꯊꯣꯛꯇꯨꯅ ꯊꯕꯛ ꯂꯩꯕ ꯉꯝꯗꯕꯗꯒꯤ ꯃꯈꯣꯏ ꯃꯤꯒꯤ ꯃꯈꯥꯗ ꯂꯩꯗꯨꯅ ꯆꯦꯛꯀꯤ ꯌꯨꯝ ꯁꯥꯕ ꯆꯠꯂꯤꯕꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕ ꯐꯥꯎꯕ ꯊꯕꯛ ꯁꯨꯗꯨꯅ ꯍꯜꯂꯛꯏ꯫ ꯃꯈꯣꯏ ꯍꯥꯟꯅꯗꯤ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏ ꯈꯨꯡꯒꯪ ꯑꯗꯨꯗ ꯈꯔ ꯊꯕꯛ ꯁꯨꯔꯝꯕꯅꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯁꯨꯝ ꯂꯥꯞꯊꯣꯛꯈꯤꯕꯅ ꯁꯍꯔꯗ ꯆꯠꯇꯨꯅ ꯊꯕꯛ ꯁꯨꯔꯤ꯫ ꯃꯈꯣꯏꯅ ꯊꯕꯛ ꯁꯨꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯈꯣꯏꯒꯤ ꯈꯨꯡꯒꯪ ꯌꯧꯕꯗ ꯌꯥꯝꯗ꯭ꯔꯕꯗ ꯄꯨꯡ 2 ꯃꯨꯛꯇꯤ ꯁꯥꯏꯀꯜ ꯊꯧꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯉꯁꯤꯁꯨ ꯁꯥꯃꯣ ꯑꯃꯗꯤ ꯊꯦꯛꯀꯣ ꯃꯈꯣꯏꯒꯤ ꯁꯥꯏꯀꯜ ꯑꯗꯣ ꯑꯁꯨꯝ ꯊꯧꯗꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯂꯥꯛꯂꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝ ꯆꯠꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯑꯃꯁꯨ ꯁꯥꯟꯅꯔꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯨꯗ ꯁꯥꯃꯣꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯇꯥꯎ, ꯌꯨꯝ ꯄꯥꯟꯁꯤꯜꯂꯨꯕꯁꯤ ꯑꯣꯟꯊꯣꯛꯅ ꯃꯊꯥ ꯁꯥꯈ꯭ꯔꯕꯖꯥꯠꯅꯤꯗ꯫ ꯈꯔ ꯂꯩꯔꯒꯗꯤ ꯇꯣꯉꯥꯟ ꯆꯥꯔꯣ ꯍꯥꯏꯔꯛꯂꯅꯤ, ꯇꯣꯉꯥꯟ ꯆꯥꯔꯅꯤ꯫ ꯃꯗꯒꯤꯗꯤ ꯆꯥꯛꯈꯨꯝ ꯇꯣꯉꯥꯜꯂꯕꯅꯤꯅ ꯅꯣꯡꯃꯒꯤ ꯆꯔꯥ ꯍꯦꯟꯗꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯃꯗꯒꯤ ꯑꯃꯨꯛ ꯈꯔ ꯂꯩꯔꯒ ꯏꯆꯥꯅꯤ ꯍꯥꯏꯗꯅ ꯑꯃꯃꯨꯛ ꯂꯥꯛꯂꯅꯤ꯫ ꯃꯍꯩ ꯃꯁꯤꯡ ꯇꯝꯍꯟꯗꯕ ꯌꯥꯔꯣꯏ꯫ ꯆꯍꯤ ꯈꯨꯗꯤꯡꯒꯤꯗꯤ ꯈꯣꯔꯁꯥ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯀꯗꯧꯔꯤꯕꯅꯤ꯫ ꯈꯪꯗ꯭ꯔꯦꯗ ꯏꯇꯥꯎ, ꯌꯨꯝ ꯀꯩꯀꯥꯁꯦ ꯄꯥꯟꯗꯕꯅ ꯐꯔꯕꯖꯥꯠꯅꯤ." "ꯑꯗꯨ ꯈꯪꯉꯒ ꯅꯪꯗꯤ ꯀꯩꯗꯧꯕꯒꯤ ꯌꯨꯝ ꯄꯥꯜꯂꯨꯔꯤꯕꯅꯣ ꯍꯥ?" "ꯑꯁ, ꯌꯥꯗꯕ ꯑꯃ ꯂꯩꯕꯗꯒꯤꯅꯤꯅꯦ꯫ ꯑꯩꯗꯤꯅꯦ ꯌꯨꯝ ꯄꯥꯟꯕꯁꯦ ꯇꯜꯂꯄꯣꯠꯅꯤ꯫ ꯑꯗꯨꯗ ꯑꯩꯅ ꯈꯪꯅꯔꯤꯕ ꯅꯨꯄꯤꯗꯣ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯃꯃꯥ ꯃꯄꯥꯗꯨꯅ ꯑꯇꯣꯞꯄ ꯅꯨꯄꯥꯗ ꯄꯤꯅꯅꯕ ꯍꯣꯠꯅꯔꯛꯄꯖꯥꯠꯅꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯃꯥꯁꯨ ꯄꯥꯈꯠꯇꯅ ꯑꯩꯒꯤꯗ ꯑꯗꯨꯝ ꯏꯇꯨꯡ ꯏꯜꯂꯦ꯫ ꯑꯩꯁꯨ ꯅꯨꯡꯁꯤꯔꯨꯕ ꯀꯧꯕꯅꯤꯅ ꯑꯗꯨꯝ ꯂꯧꯁꯤꯜꯂꯦꯗꯅ꯫ ꯍꯧꯖꯤꯛꯇꯤ ꯄꯨꯟꯅ ꯋꯥꯃꯤꯟꯅꯕ ꯍꯥꯏꯕꯗꯣ ꯇꯥꯔꯤ꯫ ꯏꯇꯥꯎꯒꯤꯗꯤ ꯀꯃꯥꯏꯅ ꯇꯧꯔꯤꯕ?" "ꯏꯇꯥꯎ, ꯑꯩꯒꯤꯁꯨ ꯑꯗꯨꯃꯉꯥꯏꯗ꯫ ꯑꯩꯈꯣꯏꯅ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯇꯧꯗꯅ ꯇꯣꯂꯣꯞ ꯆꯥꯕꯁꯨ ꯅꯠꯇꯦ꯫ ꯅꯪ ꯑꯩ ꯄꯨꯟꯅ ꯊꯕꯛ ꯁꯨꯃꯤꯟꯅꯔꯤ꯫ ꯅꯪꯅ ꯐꯪꯉꯦ ꯑꯩꯁꯨ ꯐꯪꯉꯦ, ꯅꯪꯅ ꯐꯪꯗ꯭ꯔꯦ ꯑꯩꯁꯨ ꯐꯪꯗ꯭ꯔꯦ, ꯆꯞ ꯃꯥꯟꯅꯕ ꯄꯣꯠꯅꯤ꯫ ꯑꯗꯨ ꯏꯇꯥꯎꯒꯤꯗꯤ ꯂꯧꯁꯤꯡ ꯈꯔꯕꯨ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯊꯝꯕꯤꯔꯤ, ꯑꯩꯒꯤꯗꯤ ꯃꯗꯨꯁꯨ ꯂꯩꯕ ꯅꯠꯇꯦ." "ꯍꯣꯏ ꯏꯇꯥꯎ, ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤ꯫ ꯑꯩꯅ ꯇꯥꯜꯂꯤꯕ ꯁꯦꯟꯁꯤꯅ ꯃꯔꯨꯞ ꯁꯤꯡꯂꯨꯞ ꯈꯔ ꯊꯥꯡꯅꯕ, ꯑꯗꯒꯤ ꯏꯟꯖꯥꯡ ꯅꯥꯄꯤꯒꯤ ꯃꯦꯟꯈꯠꯅꯕꯒꯤ ꯋꯥꯒꯗꯅꯤ꯫ ꯐꯧ ꯆꯦꯡꯒꯤꯗꯤ ꯊꯣꯏꯗꯣꯛꯅꯗꯤ ꯋꯥꯔꯨꯗ꯭ꯔꯦ." "ꯑꯗꯨꯅꯤꯅꯦ ꯏꯇꯥꯎ, ꯏꯇꯥꯎꯒꯤꯗꯤ ꯇꯉꯥꯏ ꯐꯗꯅ ꯂꯧ ꯍꯤꯡꯈꯣꯜꯗꯣ ꯂꯩꯕꯅꯤꯅ ꯈꯔꯕꯨ ꯐꯩ, ꯑꯩꯒꯤꯗꯤ ꯂꯩꯖꯕ ꯅꯠꯇꯦꯗꯣ꯫ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ, ꯀꯔꯤ ꯀꯔꯕꯥꯔ ꯇꯧꯒꯗꯕꯅꯣ? ꯁꯤꯗꯩꯁꯤꯗ ꯌꯨꯝꯒꯤ ꯁꯥꯕ ꯆꯠꯄꯁꯤꯅꯗꯤ ꯄꯨꯟꯁꯤꯁꯤ ꯍꯤꯡꯕ ꯉꯝꯒꯗꯕ ꯃꯥꯟꯗꯦ." "ꯑꯗꯨꯒꯤ ꯍꯥꯏꯔꯒ ꯏꯇꯥꯎ, ꯂꯩꯋꯥ ꯃꯟꯇ꯭ꯔ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯊꯥꯏꯅ ꯂꯥꯏꯁꯤꯡꯅ ꯊꯅꯝꯕ ꯆꯐꯨ ꯑꯍꯤꯡꯕ ꯒꯥꯏꯗꯨ ꯊꯤꯔꯁꯤꯔꯣ? ꯃꯗꯨ ꯐꯪꯂꯕꯗꯤ ꯁꯅꯥ ꯈꯧꯖꯥꯎ ꯐꯪꯉꯦ ꯍꯥꯏꯔꯤꯅꯦ." "ꯑꯦ, ꯏꯇꯥꯎꯗꯗꯤ ꯀꯅꯥꯅ ꯍꯥꯏꯗꯅ ꯈꯪꯉꯤꯕ?" "ꯑꯗꯨꯒꯤ ꯋꯥꯔꯤ ꯌꯥꯝ ꯇꯥꯈ꯭ꯔꯄꯣꯠꯅꯤꯗ." "ꯑꯦ, ꯑꯗꯨꯗꯤ ꯏꯇꯥꯎ ꯑꯩꯉꯣꯟꯗꯁꯨꯈꯔ ꯇꯝꯃꯨꯗꯅ, ꯑꯩꯁꯨ ꯇꯥꯒꯦ, ꯄꯨꯛꯅꯤꯡ ꯂꯧꯁꯤꯡ ꯑꯣꯏꯒꯦ꯫ ꯃꯗꯨꯅ ꯐꯔꯕꯗꯤ ꯑꯩꯈꯣꯏꯁꯨ ꯃꯇꯨꯡ ꯏꯟꯕ ꯌꯥꯏꯅ." "ꯅꯪꯗꯤ ꯉꯁꯤ ꯈꯛꯇꯕꯨ ꯈꯜꯂꯤ, ꯑꯩꯗꯤ ꯀꯨꯏꯔꯦꯅ ꯈꯜꯂꯛꯄ꯫ ꯍꯧꯗꯣꯛꯎꯔꯒ ꯑꯉꯥꯡ ꯃꯆꯥ ꯇꯥꯒꯗ꯭ꯔꯥ ꯈꯟꯗꯅ ꯍꯧꯗꯣꯛꯇꯕꯒꯤ ꯋꯥꯅꯤ." "ꯏꯇꯥꯎ, ꯍꯧꯗꯣꯛꯇꯕ ꯌꯥꯗꯦ꯫ ꯁꯦ, ꯁꯥꯏꯀꯜꯗꯣ ꯉꯥꯏꯍꯥꯛꯇ ꯈꯥꯝꯃꯨꯁꯦ." "ꯀꯔꯤꯅꯣꯅꯦ ꯏꯇꯥꯎ, ꯅꯨꯃꯤꯠꯅ ꯅꯨꯃꯤꯠ ꯊꯦꯡꯖꯤꯜꯂꯛꯄꯅꯦ." "ꯀꯗꯥꯏꯗꯒꯤ ꯊꯦꯡꯕꯅꯣ? ꯄꯨꯡ 9 ꯇꯥꯗ ꯉꯥꯏꯔꯤꯁꯦ꯫ ꯃꯤ ꯂꯣꯏꯅꯃꯛ ꯁꯣꯔꯣꯛꯀ ꯆꯠꯅꯔꯤꯕꯁꯤꯗꯤ." "ꯍꯣꯏꯗ ꯀꯗꯥꯏꯗ ꯐꯝꯁꯦꯕ? ꯂꯥꯛꯑꯣꯁꯦ, ꯈꯨꯟꯒꯤ ꯋꯥꯏꯇꯤꯡ ꯁꯦꯠꯁꯤꯗꯅꯦ ꯉꯥꯏꯍꯥꯛꯇꯪ ꯐꯝꯁꯤ, ꯑꯗꯨꯒꯅꯦ ꯆꯨꯔꯨꯞ ꯃꯆꯩ ꯑꯃꯃꯝ ꯆꯝꯃꯒ ꯋꯥꯔꯤꯗꯣ ꯑꯝꯇ ꯁꯥꯟꯅꯁꯦꯕ." "ꯃꯁꯤ ꯊꯋꯥꯏ ꯌꯥꯎꯁꯤꯜꯂꯛꯏꯗ꯫ ꯏꯇꯥꯎ, ꯑꯩ ꯍꯧꯖꯤꯛ ꯄꯩꯁꯥꯒꯤ ꯌꯥꯝꯅ ꯗꯔꯀꯥꯔ ꯂꯩꯔꯕꯅꯤꯅꯦ꯫ ꯂꯨꯍꯣꯡꯕꯗ ꯄꯨꯁꯜꯂꯨꯕ ꯁꯦꯟꯐꯝ ꯄꯨꯝꯅꯃꯛ ꯑꯩꯁꯦ ꯁꯤꯡꯅꯕ ꯍꯣꯠꯅꯕꯗ ꯀꯤꯗꯅꯤ ꯌꯣꯟꯕ꯭ꯔꯥ ꯀꯩꯅꯣ ꯈꯪꯗ꯭ꯔꯤꯌꯦ." "ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤ ꯏꯇꯥꯎ, ꯂꯨꯍꯣꯡꯕ ꯑꯃꯃꯝꯗ ꯆꯪꯉꯤꯕ ꯁꯦꯟꯁꯤ ꯌꯥꯝꯅ ꯆꯪꯈ꯭ꯔꯕꯖꯥꯠꯅꯤ꯫ 5,000-10 ꯂꯥꯛꯀꯤ ꯋꯥꯔꯤ ꯅꯠꯇ꯭ꯔꯦ, ꯌꯥꯝ ꯆꯪꯈ꯭ꯔꯦ꯫ ꯆꯥꯕꯗꯅ ꯃꯔꯣꯜ ꯑꯃ ꯃꯥꯡꯍꯜꯂꯤꯕ, ꯃꯗꯒꯤ ꯑꯇꯩ
ꯍꯦꯟꯅ ꯍꯥꯇꯦꯅ ꯀꯂꯥꯃꯨꯂꯥ ꯑꯥꯏ ꯆꯥꯏ ꯑꯁ ꯌꯥꯝꯅ ꯃꯥꯡꯍꯟꯈ꯭ꯔꯦꯕꯣ ꯏꯇꯥꯎ ꯑꯩꯒꯤ ꯂꯨꯍꯣꯡꯕꯗꯁꯨꯅꯦ ꯆꯥꯅꯕ ꯈꯛꯇꯪꯗꯗ ꯑꯁ ꯄꯩꯁꯥꯁꯤ ꯂꯥꯛ ꯑꯃꯔꯣꯝ ꯆꯠꯂꯤ ꯀꯩꯅꯣ ꯏꯇꯥꯎ ꯍꯣꯏ ꯃꯣꯏꯒꯤ ꯆꯥꯅꯕꯁꯤ ꯂꯥꯛꯂꯤꯕꯗꯨ ꯈꯛꯇꯪ ꯆꯥꯔꯕꯗꯤ ꯈꯔꯁꯨ ꯐꯒꯗꯕ ꯃꯌꯨꯝꯗ ꯄꯨꯕꯤ ꯑꯁꯤꯗ ꯄꯣꯠ ꯆꯩꯁꯦ ꯖꯔ 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 ꯃꯌꯦꯡ ꯇꯥꯕꯖꯥꯠꯅꯤ ꯑꯗꯨꯅꯤ ꯏꯇꯥꯎ ꯁꯦ ꯀꯔꯤꯅꯣ ꯅꯪꯅ ꯉꯁꯥꯏ ꯂꯩꯋꯥ ꯇꯧꯔꯒ ꯆꯐꯨ ꯑꯍꯤꯡꯕ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯍꯥꯏꯕꯗꯨꯕꯨ ꯀꯔꯤꯅꯣ ꯑꯗꯨꯕꯨ ꯑꯣ ꯁꯦ ꯍꯥꯏꯒꯦꯁꯦ ꯑꯩꯈꯣꯏꯅꯅꯦ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯈꯔ ꯁꯣꯜꯂꯒ ꯑꯩꯈꯣꯏꯒꯤ ꯊꯥꯏꯅ ꯀꯣ ꯅꯤꯡꯊꯧꯁꯤꯡꯅ ꯐꯨꯝꯂꯝꯕ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯃ ꯊꯤꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯤꯕ ꯁꯅꯥ ꯂꯨꯄꯥ ꯂꯩꯐꯝꯗꯨ ꯑꯉꯧꯕ ꯂꯩꯆꯤꯟ ꯊꯥꯖꯤꯟꯕ ꯅꯠꯇ꯭ꯔꯒꯅ ꯍꯥꯃꯦꯡ ꯑꯉꯧꯕ ꯊꯣꯛꯄ ꯅꯠꯇ꯭ꯔꯒꯅ ꯃꯐꯝ ꯑꯗꯨ ꯃꯌꯥꯝꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡꯗ ꯈꯔꯗꯤ ꯑꯗꯨꯝ ꯇꯧꯕꯖꯥꯠꯅꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯇꯧꯈꯥꯏꯔꯒ ꯄꯣꯠꯁꯤꯡꯗꯨ ꯇꯥꯟꯒꯗꯕꯅꯤ ꯂꯩꯔꯝꯕꯁꯨ ꯌꯥꯎꯏ ꯂꯩꯔꯝꯗꯕꯁꯨ ꯌꯥꯎꯏ ꯍꯥꯏ ꯑꯗꯨ ꯂꯩꯔꯝꯃꯒꯗꯤ ꯌꯥꯝꯈ꯭ꯔꯕ ꯁꯅꯥ ꯆꯐꯨ ꯑꯃ ꯈꯨꯜꯂꯕꯗꯤ ꯏꯕꯥꯅꯤ ꯀꯝꯗꯧꯕ ꯑꯁ ꯏꯇꯥꯎꯒꯤ ꯋꯥꯗꯨꯗꯤ ꯗꯨꯔ ꯑꯣꯔ ꯗꯥꯏꯅꯤꯗ ꯃꯗꯨꯗꯤ ꯃꯦꯕꯤꯅꯦꯕ ꯒ꯭ꯌꯥꯟ ꯇꯥꯕ ꯅꯠꯇꯦ ꯍꯣꯏꯅꯦ ꯑꯗꯣ ꯅꯪꯕꯨ ꯋꯥꯔꯤ ꯑꯃ ꯇꯥꯔꯕ꯭ꯔꯣ ꯀꯔꯤ ꯋꯥꯔꯤꯅꯣ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯍꯔꯥꯎꯕꯗꯒ ꯁꯦꯟ ꯆꯥꯎꯅ ꯆꯥꯎꯅ ꯀꯠꯄ ꯀꯔꯤ ꯃꯃꯤꯡꯗꯨꯕꯣ ꯑꯣ ꯏꯕꯣꯇꯣꯟ ꯁꯅꯥꯔꯣ ꯍꯣꯏꯅꯦ ꯏꯕꯣꯇꯣꯟ ꯁꯅꯥꯗꯣ ꯃꯥꯅ ꯂꯥꯏꯔꯔꯝꯃꯤꯗꯅ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇꯗꯅ ꯃꯤꯒꯤ หิꯡꯈꯣꯜꯗ ꯆꯪꯉꯒ ꯃꯥꯏꯔꯦꯟ ꯍꯨꯔꯥꯟꯂꯨꯕꯒꯤ ꯐꯥꯅꯗꯅ ꯋꯥꯊꯣꯛꯅꯈ꯭ꯔꯕꯅꯤ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯃꯥꯃꯨꯛ ꯅꯨꯡꯉꯥꯏꯕ ꯑꯩꯈꯣꯏ ꯈꯨꯜꯁꯤꯗ ꯂꯩꯇ꯭ꯔꯦꯅꯦ ꯀꯔꯣꯔꯄꯇꯤ ꯑꯣꯏꯗꯅ ꯂꯩꯔꯦꯕ ꯗꯨꯀꯥꯟꯒꯁꯤꯅ ꯄꯨꯂꯣꯠ ꯂꯩꯔꯤꯕ ꯍꯟꯗꯛꯇꯤ ꯃꯥ ꯚꯣꯠ ꯂꯦꯝꯅꯤ ꯍꯥꯏꯕꯒꯨꯝ ꯇꯧꯏ ꯃꯗꯨ ꯆꯐꯨ ꯑꯍꯤꯡꯕ ꯈꯨꯟꯕꯗꯩꯅꯤ ꯍꯥꯏꯅꯩꯅꯦ ꯑꯦ ꯃꯗꯨꯕꯨ ꯑꯁꯦꯡꯕ꯭ꯔꯅꯦ ꯍꯣꯏꯅꯦ ꯃꯍꯥꯛꯀꯤ ꯌꯨꯝꯊꯪꯅꯕꯗ ꯂꯩꯔꯤꯕ ꯍꯅꯨꯕꯤ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯂꯩꯋꯥ ꯃꯟꯇ꯭ꯔꯗꯨ ꯇꯥꯛꯄꯤꯕꯗꯒꯤ ꯅꯨꯡꯉꯥꯏꯈꯤꯕꯅꯤ ꯍꯥꯏ ꯑꯗꯨꯅꯅꯤ ꯃꯥꯅ ꯍꯅꯨꯕꯤꯗꯨ ꯂꯨꯅ ꯇꯧꯔꯤꯕꯗꯨ ꯅꯣꯡꯃꯒꯤ ꯂꯨꯄꯥ ꯆꯥꯝꯃ ꯆꯅꯤꯗꯤ ꯑꯗꯨꯝ ꯄꯤꯔꯕꯅꯤ ꯍꯅꯨꯕꯤꯗꯨꯗ ꯍꯅꯨꯕꯤ ꯑꯗꯨꯅꯁꯨꯅꯦ ꯅꯨꯄꯥꯗꯣ ꯌꯥꯝꯅ ꯂꯨꯅ ꯇꯧꯕꯅꯤ ꯍꯥꯏꯒꯨꯝꯗꯅ ꯏꯕꯣꯇꯣꯟ ꯁꯅꯥꯅ ꯏꯅꯥꯛ ꯈꯨꯜꯂꯛꯂꯤꯕꯁꯤ ꯃꯌꯥꯝ ꯂꯣꯏꯅꯃꯛ ꯉꯛꯅꯔꯤꯕꯅꯤ ꯀꯅꯥꯗꯤ ꯏꯇꯥꯎ ꯑꯗꯨꯗꯤ ꯑꯩꯈꯣꯏꯗꯤ ꯀꯩꯗꯧꯉꯩꯗ ꯆꯠꯁꯤꯒꯦ ꯀꯩꯅꯣꯅꯦ ꯏꯇꯥꯎ ꯂꯩꯋꯥ ꯃꯟꯇ꯭ꯔꯕꯨ ꯐꯪꯗ꯭ꯔꯤ ꯑꯗꯨꯒ ꯀꯩꯗꯧꯉꯩꯗꯒꯤ ꯆꯠꯁꯤꯒꯦꯅꯦ ꯍꯧꯖꯤꯛ ꯆꯠꯁꯤꯔꯣ ꯑꯁ ꯏꯇꯥꯎꯁꯤꯅ ꯃꯔꯣꯜ ꯑꯃ ꯑꯗꯨꯗꯤ ꯂꯩꯋꯥ ꯃꯟꯇ꯭ꯔꯗꯨꯅ ꯀꯅꯥꯗꯒꯤ ꯇꯝꯗꯣꯔꯤꯕ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯑꯩꯈꯣꯏꯒꯤ ꯑꯕꯣꯛꯇꯣ ꯃꯥꯏꯕꯤꯗꯨꯗ ꯍꯪꯉꯒꯗꯤ ꯈꯪꯒꯅꯤ ꯏꯕꯣꯇꯣꯟ ꯁꯅꯥꯅꯁꯨ ꯃꯥꯏꯕꯤ ꯑꯗꯨꯗꯒꯤ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯂꯧꯔꯒ ꯇꯧꯈꯤꯕꯅꯤꯅ ꯃꯍꯥꯛ ꯁꯣꯏꯗꯅ ꯈꯪꯉꯝꯒꯅꯤꯗꯅ ꯌꯥꯕꯨ ꯌꯥꯕꯤꯔꯛꯀꯗ꯭ꯔꯅꯦ ꯌꯥꯗꯕꯨ ꯌꯥꯕ꯭ꯔꯅꯦ ꯐꯪꯉꯛꯀꯗꯧꯔꯤꯕ ꯄꯣꯠ ꯑꯗꯨꯗꯒꯤ ꯁꯔꯨꯛ 3 ꯊꯣꯛꯄꯒꯤ ꯁꯔꯨꯛ ꯑꯃ ꯂꯧꯔꯣ ꯑꯅꯤ ꯑꯃꯅ ꯏꯕꯥꯅꯤ ꯑꯃꯃꯝ ꯌꯦꯟꯅꯒꯦ ꯁꯔꯨꯛ 3 ꯊꯣꯛꯑꯒ ꯑꯩꯈꯣꯏ ꯑꯃꯃꯝ ꯌꯦꯟꯅꯁꯤ ꯍꯥꯏꯕꯁꯤꯗ ꯌꯥꯔꯣꯏꯗꯕ ꯂꯩꯇꯦꯅꯦ ꯐꯔꯦ ꯑꯗꯨꯗꯤ ꯀꯩꯗꯧꯉꯩ ꯆꯠꯁꯦꯕ ꯏꯕꯣꯛꯀꯤ ꯃꯅꯥꯛꯇ ꯑꯗꯨꯗꯤ ꯍꯌꯦꯡ ꯑꯌꯨꯛꯁꯤꯃ ꯌꯥꯔꯔꯣꯏ ꯅꯨꯡꯊꯤꯟꯁꯨ ꯌꯥꯔꯔꯣꯏ ꯅꯨꯡꯊꯤꯟ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯗꯨ ꯊꯕꯛ ꯂꯩ ꯍꯥꯏꯔ ꯈꯔ ꯉꯟꯅ ꯍꯜꯂꯛꯑꯒ ꯆꯪꯒꯗꯧ ꯉꯥꯏꯔꯦ ꯍꯣꯏꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯤ ꯍꯌꯦꯡ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯗꯣ ꯈꯔ ꯉꯟꯅ ꯍꯜꯂꯛꯂꯒ ꯑꯩꯈꯣꯏ ꯑꯕꯣꯛ ꯃꯥꯏꯕꯤꯒꯤ ꯃꯅꯥꯛꯇ ꯆꯠꯂꯁꯤ ꯑꯁꯨꯝꯅ ꯁꯥꯃꯨ ꯑꯃꯗꯤ ꯊꯦꯛꯀꯣꯗꯣ ꯑꯣꯏꯕꯨ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ ꯑꯣꯏꯕꯨ ꯑꯣꯏꯔꯣꯏꯗꯧꯔꯤꯕ꯭ꯔꯥ ꯆꯐꯨ ꯑꯍꯤꯡꯕ ꯊꯤꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯁꯤꯟ ꯂꯥꯡꯗꯨꯅ ꯃꯌꯨꯝꯗ ꯍꯟꯅꯈꯤ ꯃꯁꯤꯗꯒꯤꯗꯤ ꯁꯥꯃꯣꯁꯨ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯃꯌꯨꯝꯗ ꯆꯪꯍꯧꯔꯤ ꯑꯗꯨꯒ ꯊꯦꯛꯀꯣꯁꯨ ꯁꯥꯏꯀꯜ ꯑꯗꯨ ꯇꯣꯡꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯁꯨꯃꯛ ꯂꯥꯛꯂꯤ ꯑꯗꯨꯒ ꯃꯍꯥꯛꯁꯨ ꯃꯌꯨꯝꯗ ꯆꯪꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈ꯭ꯔꯤ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯅꯤ ꯁꯥꯃꯨ ꯑꯃꯗꯤ ꯊꯦꯛꯀꯣꯗꯣ ꯃꯈꯣꯏꯅ ꯍꯥꯏꯅꯕ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯃꯥꯏꯕꯤ ꯀꯣꯝꯕꯤꯔꯩꯍꯣꯏꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯤ ꯃꯈꯣꯏꯅ ꯂꯥꯛꯄꯗ ꯑꯃꯥꯏꯕꯤ ꯀꯣꯝꯕꯤꯔꯩꯍꯣꯏꯒꯤ ꯍꯨꯏꯗꯣ ꯌꯥꯝꯅ ꯀꯟꯅ ꯈꯣꯡꯉꯤ ꯃꯇꯝ ꯑꯗꯨꯗ ꯁꯥꯃꯨꯅ ꯇꯧꯅꯨ ꯑꯩꯈꯣꯏ ꯍꯨꯏ ꯆꯥꯗꯦꯀꯣ ꯍꯨꯏ ꯆꯥꯗꯦ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯆꯪꯉꯛꯂꯒ ꯑꯃꯥꯏꯕꯤ ꯀꯣꯝꯕꯤꯔꯩꯕꯨ ꯀꯧꯔꯤ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕꯤ ꯀꯣꯝꯕꯤꯔꯩꯁꯨ ꯇꯥꯔꯗꯨꯅ ꯀꯅꯥꯅꯣꯅꯦ ꯁꯟꯙ꯭ꯌꯥ ꯌꯥꯆꯪꯂꯛꯄꯗ ꯀꯧꯔꯤꯕꯁꯤꯕꯣ ꯑꯁꯨꯝꯅ ꯉꯥꯡꯗꯨꯅ ꯊꯣꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯁꯥꯃꯨ ꯑꯃꯗꯤ ꯊꯦꯛꯀꯣ ꯂꯦꯞꯄꯝꯕꯗꯨꯗ ꯍꯥꯏ ꯅꯈꯣꯏꯕꯨ ꯀꯅꯥꯅꯣꯅꯦ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ ꯑꯗꯨꯝꯅ ꯍꯪꯂꯛꯄ ꯑꯗꯨꯗ ꯊꯦꯛꯀꯣꯅ ꯑꯕꯣꯛ ꯑꯩꯈꯣꯏꯁꯤ ꯑꯕꯣꯛꯀ ꯋꯥꯐꯝ ꯑꯃꯇꯪ ꯇꯥꯟꯅꯖꯅꯤꯡꯗꯨꯅ ꯂꯥꯛꯆꯔꯤꯕꯅꯤ ꯂꯥ ꯀꯥꯈꯠꯂꯣ ꯏꯃꯨꯡꯗ ꯁꯥꯟꯅꯁꯤ ꯃꯄꯥꯟꯁꯤꯗꯤ ꯏꯃꯝꯃꯦꯀꯣ ꯍꯣꯏ ꯏꯕꯣꯛ ꯏꯇꯥꯎ ꯆꯪꯉꯁꯤꯂꯣ ꯃꯁꯤꯗꯒꯤꯗꯤ ꯁꯥꯃꯨ ꯑꯃꯗꯤ ꯊꯦꯛꯀꯣꯁꯨ ꯏꯃꯨꯡꯗ ꯆꯪꯉꯛꯇꯨꯅ ꯐꯝꯂꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕꯤ ꯀꯣꯝꯕꯤꯔꯩꯅ ꯀꯩꯗꯧꯕ ꯅꯈꯣꯏ ꯑꯅꯤꯅ ꯂꯥꯛꯄꯕꯨ ꯀꯔꯤ ꯍꯥꯏꯅꯤꯡꯕꯅꯣꯅꯦ
ꯑꯕꯣꯛ ꯑꯩꯈꯣꯏꯒꯤꯁꯤꯕꯨ ꯍꯥꯏꯗꯣꯛꯎꯕꯗ ꯐꯥꯒꯤ ꯇꯥꯔꯗ꯭ꯔꯥ ꯈꯪꯗ꯭ꯔꯦꯅꯦ ꯍꯥꯏꯌꯨꯅꯦ ꯀꯔꯤ ꯋꯥꯅꯣ ꯁꯨꯝꯗꯧꯕꯅꯤ ꯏꯕꯣꯛ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯁꯨꯝ ꯍꯥꯏꯅꯕꯗ ꯑꯩꯈꯣꯏꯒꯤ ꯆꯐꯨ ꯑꯍꯤꯡꯕ ꯍꯥꯏꯗꯅ ꯑꯃ ꯂꯩ ꯃꯥꯜꯂꯦ ꯃꯗꯨꯗꯨ ꯐꯪꯉꯕꯗꯤ ꯁꯅꯥ ꯈꯧꯖꯥꯎ ꯌꯥꯎꯔꯝꯃꯦꯗꯅ ꯍꯥꯏꯅꯕ ꯃꯗꯨꯗꯨ ꯐꯪꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯈꯔ ꯁꯤꯖꯤꯟꯅꯒꯗꯕꯅꯤꯗꯅꯁꯨ ꯍꯥꯏꯕ ꯑꯗꯨꯒꯤ ꯂꯩꯋꯥ ꯃꯟꯇ꯭ꯔꯗꯨ ꯏꯕꯣꯛꯇꯤ ꯍꯩ ꯍꯥꯏꯗꯅ ꯍꯥꯏꯅꯩ ꯑꯗꯨꯒꯤ ꯑꯩꯈꯣꯏ ꯇꯥꯟꯅꯖꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯆꯔꯤꯕꯅꯤ ꯑꯗꯣ ꯅꯈꯣꯏꯅ ꯉꯥꯡꯂꯤꯕꯁꯤꯕꯨ ꯑꯋꯣꯏꯔꯅꯦ ꯍꯣꯏ ꯑꯕꯣꯛ ꯃꯌꯥꯝꯅ ꯁꯨꯝ ꯍꯥꯏꯅꯕꯗꯨꯗ ꯂꯥꯛꯆꯔꯤꯕ ꯑꯗꯨꯒ ꯊꯪꯅꯕꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛ ꯕꯣꯠ ꯂꯦꯞꯀꯅꯦꯅ ꯇꯧꯔꯤꯕ ꯇꯥꯗ ꯏꯕꯣꯇꯣꯟ ꯁꯅꯥꯁꯨ ꯏꯕꯣꯛꯅ ꯍꯥꯏꯔꯤꯕ ꯂꯩꯋꯥꯗꯣ ꯇꯝꯕꯤꯕꯗꯒꯤ ꯆꯐꯨꯗꯣ ꯐꯪꯕꯗꯒꯤ ꯅꯨꯡꯉꯥꯏꯈꯤꯕꯅꯦꯗꯅ ꯃꯤ ꯂꯣꯏꯅꯃꯛ ꯋꯥ ꯂꯥꯎꯅꯕꯅꯤ ꯅꯣꯏꯅ ꯋꯥ ꯂꯥꯎꯅꯔꯤꯕꯅꯤꯅꯦ ꯉꯥꯏꯈꯣ ꯃꯗꯨꯒꯤ ꯋꯥꯐꯝꯗꯣ ꯑꯩ ꯑꯃꯨꯛꯇ ꯃꯨꯟꯅ ꯈꯜꯂꯛꯈꯤꯒꯦ ꯅꯈꯣꯏꯅ ꯀꯔꯤꯒꯤꯅꯣꯅꯦ ꯁꯟꯙ꯭ꯌꯥꯁꯤꯗ ꯂꯥꯛꯂꯤꯕꯗꯨꯕꯣ ꯑꯌꯨꯛꯇꯔ ꯅꯨꯡꯊꯤꯜꯗꯔ ꯑꯃ ꯂꯥꯛꯀꯦ ꯍꯥꯏꯒꯤ ꯑꯕꯣꯛ ꯑꯩꯈꯣꯏꯁꯤ ꯑꯌꯨꯛ ꯉꯟꯇꯥꯗꯒꯤ ꯊꯕꯛ ꯆꯠꯂꯤ ꯑꯗꯒꯤ ꯍꯣꯇꯦꯜꯗ ꯆꯥꯛ ꯆꯥꯔꯕ ꯃꯇꯨꯡ ꯊꯕꯛ ꯁꯨꯕ ꯑꯃꯨꯛ ꯌꯥꯎꯔꯤꯕꯅꯤ ꯅꯨꯃꯤꯠ ꯇꯥꯔꯀꯥꯟꯗ ꯌꯨꯝꯗ ꯍꯜꯂꯛꯂꯤꯕ ꯑꯁꯤꯅꯤ ꯑꯕꯣꯛ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯇꯝꯁꯦ ꯁꯣꯏꯗꯣꯛꯅ ꯁꯪꯗꯕ ꯑꯗꯨꯗ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯤꯗ ꯏꯕꯣꯛꯀꯤ ꯅꯥꯛꯇ ꯂꯥꯛꯆꯔꯤꯕꯅꯤ ꯑꯗꯨꯁꯨ ꯐꯩ ꯐꯔꯦ ꯑꯗꯣ ꯅꯈꯣꯏꯕꯨ ꯇꯁꯦꯡꯅ ꯂꯩꯋꯥꯗꯨ ꯄꯥꯝꯕ꯭ꯔꯅꯦ ꯍꯣꯏ ꯑꯕꯣꯛ ꯂꯩꯋꯥꯗꯨ ꯇꯁꯦꯡꯅ ꯄꯥꯝꯖꯩ ꯑꯗꯨꯕꯨ ꯏꯕꯣꯛ ꯃꯗꯨꯕꯨ ꯇꯁꯦꯡꯅ ꯂꯩꯕ꯭ꯔꯅꯦ ꯂꯩ ꯃꯗꯨꯒꯤ ꯂꯩꯐꯝꯁꯨ ꯑꯩꯅ ꯇꯥꯛꯀꯅꯤ ꯂꯩꯋꯥꯁꯨ ꯑꯩꯅ ꯇꯥꯛꯀꯅꯤ ꯇꯧꯒꯗꯕꯨ ꯅꯈꯣꯏꯗ ꯑꯩꯅ ꯋꯥꯐꯝ ꯑꯃꯇꯪꯗꯤ ꯍꯥꯏꯅꯤꯡꯉꯤ ꯅꯈꯣꯏꯅ ꯑꯩꯉꯣꯟꯗꯒꯤ ꯂꯩꯋꯥ ꯃꯟꯇ꯭ꯔꯗꯣ ꯇꯝꯂꯕꯅꯤꯅ ꯑꯩꯅꯁꯨ ꯅꯈꯣꯏꯗꯒꯤ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯈꯔ ꯂꯧꯕ ꯇꯥꯏꯀꯣ ꯑꯕꯣꯛ ꯀꯔꯤ ꯄꯣꯠꯁꯛꯅꯣ ꯐꯪꯉꯛꯀꯗꯧꯔꯤꯕ ꯄꯣꯠꯁꯛ ꯑꯗꯨꯒꯤ ꯁꯔꯨꯛ 3 ꯊꯣꯛꯄ ꯁꯔꯨꯛ ꯑꯃ ꯏꯕꯣꯛꯇ ꯄꯤꯖꯒꯦ ꯂꯦꯝꯍꯧꯔꯤꯕ ꯁꯔꯨꯛ 2ꯗꯨꯅ ꯏꯇꯥꯎꯒ ꯑꯩꯒ ꯑꯃꯃꯝ ꯌꯦꯟꯅꯖꯒꯦ ꯃꯗꯨꯒꯤꯗꯤ ꯊꯣꯏꯗꯣꯛꯅꯕꯨ ꯈꯜꯂꯨꯗ꯭ꯔꯦꯗ ꯈꯨꯠꯅ ꯂꯥꯝꯕ ꯐꯪꯂꯕ ꯑꯩꯕꯨ ꯂꯟ ꯊꯨꯝꯗꯨꯅ ꯀꯩꯗꯧꯅꯒꯗꯧꯔꯤꯕꯅꯣ ꯏꯆꯥ ꯏꯁꯨ ꯍꯥꯏꯔ ꯑꯃꯠꯇ ꯂꯩꯕ ꯅꯠꯇꯦ ꯅꯄꯨ ꯍꯥꯏꯔ ꯅꯣꯡꯒꯥꯈ꯭ꯔꯦ ꯑꯩꯅꯕꯨ ꯀꯔꯤ ꯇꯧꯔꯨꯒꯅꯤ ꯂꯟ ꯊꯨꯝꯗꯣ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯅꯈꯣꯏꯗꯒꯤ ꯄꯣꯠꯁꯛ ꯈꯔ ꯑꯩꯅ ꯅꯤꯒꯅꯤ ꯃꯗꯨ ꯅꯈꯣꯏꯅ ꯄꯤꯔꯕꯗꯤ ꯂꯣꯏꯔꯦꯅꯦꯀꯣ ꯑꯕꯣꯛ ꯀꯔꯤ ꯄꯣꯠꯁꯛꯅꯣ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯂꯨꯕꯖꯥꯠꯅꯣ ꯑꯩ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎ ꯅꯈꯣꯏꯗꯒꯤ ꯑꯩꯅ ꯅꯤꯒꯗꯧꯔꯤꯕꯁꯤ ꯑꯇꯩ ꯑꯃꯠꯇ ꯅꯠꯇꯦ ꯅꯈꯣꯏꯒꯤ ꯆꯍꯤ ꯑꯗꯣ ꯑꯗꯨꯗꯒꯤ ꯈꯔ ꯑꯩꯅ ꯂꯧꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯄꯨꯏꯅꯗꯣ ꯃꯗꯨꯗꯒꯤ ꯁꯔꯨꯛ ꯈꯔꯁꯨ ꯑꯩꯅ ꯂꯧꯒꯗꯧꯔꯤꯕꯅꯤ ꯃꯗꯨ ꯅꯈꯣꯏꯅ ꯌꯥꯔꯕꯗꯤ ꯅꯈꯣꯏꯅ ꯄꯥꯝꯂꯤꯕ ꯂꯟ ꯊꯨꯝꯗꯣ ꯑꯩ ꯂꯣꯏꯅ ꯄꯤꯒꯗꯧꯔꯤꯕꯅꯤ ꯑꯕꯣꯛꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯌꯥꯖꯔꯛꯈꯤ ꯑꯗꯨꯕꯨ ꯄꯨꯟꯁꯤ ꯂꯧꯒꯅꯤ ꯍꯥꯏꯔꯤꯁꯤꯕꯨ ꯅꯨꯃꯤꯠ ꯀꯌꯥꯅꯤꯒꯤꯅꯣ ꯅꯨꯃꯤꯠ ꯈꯛꯇꯒꯤ ꯂꯧꯔꯕꯗꯤ ꯀꯩꯗꯧꯅꯒꯅꯤ ꯆꯍꯤ 5-10ꯗꯤ ꯄꯤꯕ ꯇꯥꯔꯦꯗꯅ ꯏꯕꯣꯛ ꯆꯍꯤ 5-10ꯗꯤ ꯌꯥꯝꯃꯜꯂꯤꯗꯅ ꯃꯨꯟꯅ ꯋꯥꯈꯜ ꯈꯜꯂꯨ ꯅꯕꯥꯅꯤ ꯈꯥꯏꯖꯤꯟꯅꯔꯒ ꯆꯍꯤ 10ꯗꯤ ꯄꯤꯗꯕ ꯌꯥꯗ꯭ꯔꯦ ꯏꯇꯥꯎ ꯁꯥꯃꯣ ꯀꯃꯥꯏꯅ ꯇꯧꯁꯦꯕ ꯏꯇꯥꯎ ꯋꯥꯅ ꯄꯨꯟꯁꯤ ꯂꯦꯟꯗꯨ ꯁꯔꯨꯛꯄꯨꯗꯤ ꯃꯇꯝ ꯈꯔ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯒ ꯁꯤꯈ꯭ꯔꯁꯨ ꯌꯥꯏ ꯀꯩꯅꯣ ꯀꯅꯥꯅ ꯈꯪꯅꯤ ꯉꯥꯁꯤ ꯊꯣꯛꯈꯤꯕꯗ ꯒꯥꯔꯤꯅ ꯊꯣꯝꯃꯒ ꯁꯤꯔꯗꯤ ꯀꯩꯁꯨ ꯀꯥꯟꯅꯄꯣꯟꯇꯦꯕ ꯁꯤꯔꯒ ꯂꯣꯏꯔꯕ ꯃꯤꯑꯣꯏ ꯄꯣꯛꯅꯤ ꯍꯤꯡꯂꯤꯉꯩ ꯈꯔ ꯅꯨꯡꯉꯥꯏꯔꯝꯁꯤ ꯄꯤꯊꯣꯛꯈ꯭ꯔꯁꯤ ꯑꯕꯣꯛ ꯑꯩꯒꯤꯗꯤ ꯆꯍꯤ 5 ꯍꯥꯏꯕꯗꯣ ꯌꯥꯖꯔꯦ ꯑꯗꯨꯒ ꯏꯇꯥꯎꯒꯤ ꯆꯍꯤ 5 ꯑꯗꯨꯁꯨ ꯃꯉꯣꯟꯗ ꯍꯥꯏꯅꯕꯤꯔꯣ ꯀꯔꯤꯅꯣꯅꯦ ꯁꯥꯃꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯛꯏꯁꯤꯕꯣ ꯑꯕꯣꯛꯅ ꯍꯧꯖꯤꯛ ꯍꯥꯏꯕ ꯆꯍꯤ 10 ꯍꯥꯏꯕꯗꯣꯏꯕꯥꯅꯤ ꯈꯥꯏꯒꯠꯅꯖꯔꯦ ꯑꯕꯣꯛꯇ ꯑꯗꯨꯝ ꯄꯤꯊꯣꯛꯆꯔꯕꯅꯤ ꯑꯗꯨꯒ ꯄꯨꯏꯅ ꯍꯥꯏꯕꯗꯨꯅ ꯀꯌꯥꯝ ꯂꯧꯒꯗꯧꯔꯤꯕ ꯃꯗꯨꯗꯤ ꯌꯥꯝꯃꯣꯏꯗ 100ꯗ 10 ꯃꯨꯛꯇꯅꯤ ꯏꯕꯣꯛꯁꯤꯗꯤ ꯌꯦꯟꯊꯣꯛꯅ ꯇꯥꯡꯉꯕ ꯄꯣꯠ ꯂꯧꯋꯦꯗ ꯀꯝꯗꯧꯕ ꯄꯤꯊꯣꯛꯈ꯭ꯔꯁꯤ ꯍꯣꯏ ꯏꯕꯣꯛ ꯄꯤꯊꯣꯛꯈ꯭ꯔꯁꯤ ꯐꯔꯦ ꯑꯗꯨꯗꯤ ꯅꯈꯣꯏꯅꯦ ꯍꯌꯦꯡ ꯑꯌꯨꯛ ꯑꯉꯟꯕꯗꯣ ꯑꯗꯨꯗ ꯂꯥꯛꯎ ꯑꯗꯨꯒꯅꯦ ꯅꯈꯣꯏꯅ ꯍꯥꯏꯔꯤꯕ ꯁꯅꯥꯒꯤ ꯆꯐꯨꯗꯣ ꯂꯩꯐꯝꯗꯨ ꯑꯩ ꯇꯥꯛꯂꯒꯦ ꯑꯗꯨꯗꯨꯒ ꯃꯗꯨꯗ ꯆꯪꯕꯗ ꯁꯣꯟꯒꯗꯕ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯑꯃꯗꯤ ꯃꯗꯨ ꯇꯧꯕꯗ ꯆꯪꯒꯗꯕ ꯀꯥꯡꯂꯣꯟ ꯈꯨꯗꯤꯡꯃꯛ ꯑꯩ ꯂꯣꯏꯅ ꯇꯥꯛꯂꯒꯦꯀꯣ ꯆꯠꯂꯣ ꯉꯁꯤꯒꯤꯗꯤ ꯍꯜꯂꯣ ꯍꯣꯏ ꯏꯕꯣꯛ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯒꯦ ꯆꯠꯂꯣ ꯏꯇꯥꯎ ꯆꯠꯁꯤꯜꯂꯣ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯁꯥꯃꯨ ꯑꯃꯗꯤ ꯊꯦꯛꯀꯣꯗꯣ ꯑꯃꯥꯏꯕꯤ ꯀꯣꯝꯕꯤꯔꯩꯒꯤ ꯃꯌꯨꯝꯗꯒꯤ ꯆꯠꯈꯤ ꯑꯁꯨꯝꯅ ꯁꯥꯃꯨ ꯑꯃꯗꯤ ꯊꯦꯛꯀꯣꯅ ꯃꯌꯨꯝꯂꯣꯝꯗ ꯍꯦꯛ ꯍꯟꯈꯤꯕꯒ ꯑꯃꯥꯏꯕꯤ ꯍꯅꯨꯕꯤ ꯑꯗꯨꯅ ꯈꯜꯍꯧꯏ ꯃꯤꯁꯤꯡꯁꯦ ꯄꯩꯁꯥꯒꯤꯗꯃꯛꯇꯗꯤ ꯁꯤꯕꯒꯥꯁꯤ ꯀꯔꯤꯃꯠꯇ ꯍꯦꯛ ꯀꯤꯅꯗꯦꯗ ꯐꯩ ꯇꯧꯁꯤꯅꯨ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯂꯩꯍꯧꯏ
ꯁꯣꯝꯗꯅ ꯁꯥꯃꯨ ꯑꯃꯗꯤ ꯊꯦꯛꯀꯣꯗꯣ ꯁꯥꯏꯀꯜ ꯑꯗꯨ ꯊꯧꯗꯤ ꯏꯟꯅ ꯋꯥꯔꯤ ꯁꯥꯅꯔꯤ꯫ ꯏꯇꯥꯎ, ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯣ? ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗꯒꯤ ꯆꯍꯤ 5 ꯄꯤꯊꯣꯛꯈꯤꯕ ꯍꯥꯏꯕꯁꯤ ꯆꯍꯤ 5ꯒꯤ ꯃꯇꯝꯒꯥꯏꯁꯤ ꯁꯥꯡꯈ꯭ꯔꯕ ꯆꯍꯤꯅꯤꯅꯦ ꯏꯇꯥꯎ꯫ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯦ ꯏꯇꯥꯎ꯫ ꯑꯗꯨꯕꯨ ꯆꯍꯤ 5ꯗꯨ ꯋꯥꯅ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯃꯗꯨ ꯄꯤꯊꯣꯛꯈ꯭ꯔꯒ ꯅꯨꯡꯉꯥꯏꯕꯅ ꯍꯦꯟꯅ ꯐꯠꯇ꯭ꯔꯣ? ꯀꯅꯥꯅ ꯈꯪꯅꯤ ꯁꯅꯥ ꯂꯨꯄꯥꯗꯨ ꯐꯪꯉꯀꯥꯟꯗ ꯏꯇꯥꯎ ꯄꯨꯟꯁꯤ ꯁꯥꯡꯅꯕ ꯑꯃꯨꯛ ꯃꯥꯏꯕ ꯇꯥꯟꯅꯔꯒ ꯂꯣꯏꯔꯦꯅꯦ꯫ ꯁꯦꯁ ꯏꯇꯥꯎ ꯁꯥꯃꯣ, ꯅꯪꯒꯤ ꯀꯣꯛꯁꯤꯗꯤ ꯁꯥꯏꯟꯇꯤꯁ ꯑꯣꯏꯅ ꯑꯃꯦꯔꯤꯀꯥꯗ ꯐꯝꯗꯧ ꯀꯣꯛꯅꯤꯍꯦ꯫ ꯈꯔ ꯇꯧꯔꯛꯀꯅꯤ ꯁꯤꯀꯥꯟꯗꯦꯁꯦ, ꯃꯗꯨꯗ ꯃꯊꯥ ꯁꯥꯕ ꯍꯧꯅꯗꯦ꯫ ꯍꯌꯦꯡ ꯑꯌꯨꯛ ꯏꯕꯣꯛꯀꯤ ꯃꯌꯨꯝꯗ ꯆꯠꯄ, ꯑꯗꯨꯒꯅꯦ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯑꯃꯗꯤ ꯁꯅꯥꯁꯤꯡꯗꯨ ꯐꯪꯗꯕ ꯃꯇꯨꯡ ꯃꯣꯏꯒꯤ ꯌꯨꯝꯗ ꯁꯨꯡꯆꯠ ꯆꯠꯀꯗꯕ ꯂꯩꯇ꯭ꯔꯦ ꯀꯩꯅꯣ꯫ ꯍꯣꯏꯗꯍꯦ, ꯃꯗꯨꯅ ꯐꯔꯅꯤ꯫ ꯁꯤꯀꯥꯟꯗꯦꯁꯦ, ꯅꯪꯁꯨ ꯌꯨꯝꯗ ꯍꯜꯂꯣ, ꯑꯩꯁꯨ ꯍꯜꯂꯒꯦ, ꯑꯗꯨꯒ ꯍꯌꯦꯡ ꯑꯌꯨꯛꯇꯣ ꯁꯣꯏꯅꯔꯒꯨꯝꯁꯤ, ꯄꯨꯡ 7 ꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯕ ꯃꯇꯨꯡ ꯃꯈꯣꯏ ꯑꯅꯤ ꯃꯥꯒꯤ ꯌꯨꯝꯗ ꯍꯟꯅꯈ꯭ꯔꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯀꯤ ꯄꯨꯡ 7 ꯇꯥꯔꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯤ ꯃꯈꯣꯏ ꯊꯕꯛꯀ ꯑꯃꯠꯇ ꯆꯠꯇ꯭ꯔꯤ꯫ ꯑꯃꯥꯏꯕꯤ ꯀꯣꯝꯕꯤꯔꯩ ꯍꯣꯏꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕꯤ ꯀꯣꯝꯕꯤꯔꯩ ꯃꯍꯥꯛ ꯏꯔꯨ ꯏꯖꯗꯨꯅ ꯃꯐꯤ ꯃꯔꯣꯟ ꯍꯣꯡꯂꯛꯇꯨꯅ ꯑꯁꯦꯡꯕ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯂꯥꯏ ꯈꯨꯔꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯥꯃꯨ ꯑꯃꯗꯤ ꯊꯦꯛꯀꯣꯗꯣ ꯑꯍꯜ ꯑꯣꯏꯔꯕꯤ ꯍꯅꯨꯕꯤ ꯑꯃꯥꯏꯕꯤ ꯀꯣꯝꯕꯤꯔꯩꯅ ꯂꯥꯏ ꯈꯨꯔꯝꯂꯤꯕꯗꯣ ꯉꯥꯏꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯀꯣꯝꯕꯤꯔꯩꯗꯣ ꯂꯥꯏ ꯈꯨꯔꯝꯕ ꯂꯣꯏꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯆꯪꯉꯣ ꯑꯩꯒꯤ ꯏꯇꯨꯡ ꯏꯟꯅꯔꯛꯑꯣ, ꯏꯃꯨꯡꯗ ꯇꯥꯛꯀꯦꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯁꯥꯃꯨ ꯑꯃꯗꯤ ꯊꯦꯛꯀꯣꯗꯣ ꯑꯃꯥꯏꯕꯤ ꯀꯣꯝꯕꯤꯔꯩꯒꯤ ꯃꯌꯨꯝꯗ ꯆꯪꯂꯛꯂꯤ꯫ ꯑꯁꯨꯝꯅ ꯆꯪꯂꯛꯂꯕꯒꯤ ꯇꯨꯡꯗ ꯑꯃꯥꯏꯕꯤ ꯀꯣꯝꯕꯤꯔꯩꯅ ꯃꯈꯣꯏꯅ ꯆꯠꯀꯗꯧꯔꯤꯕ ꯂꯝꯕꯤ ꯑꯗꯣ ꯃꯍꯥꯛꯅ ꯇꯥꯛꯂꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯆꯦꯅꯥ ꯑꯃꯗ ꯑꯌꯦꯛꯄ ꯃꯦꯞ ꯑꯃꯁꯨ ꯄꯤꯔꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛꯅ ꯆꯤꯡ ꯃꯊꯪ ꯇꯥꯛꯂꯕꯒꯤ ꯇꯨꯡꯗ ꯃꯍꯥꯛꯅ ꯂꯩꯋꯥ ꯑꯗꯨꯁꯨ ꯇꯥꯛꯂꯛꯂꯤ꯫ ꯂꯩꯋꯥ ꯑꯗꯨꯗꯤ ꯈꯔ ꯁꯝꯃꯤ, ꯈꯔꯁꯨ ꯆꯝꯃꯤ, ꯍꯦꯛ ꯂꯣꯜꯂꯨꯕꯗ ꯐꯪꯉꯣꯏꯗꯕ ꯑꯃꯗꯤ ꯇꯧꯁꯤꯟꯅꯕꯁꯨ ꯃꯥꯜꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯁꯥꯃꯣꯅ, ꯑꯕꯣꯛ, ꯁꯤꯒꯤ ꯂꯩꯋꯥꯁꯤꯕꯨ ꯁꯣꯟꯕꯗ ꯇꯁꯦꯡꯅꯃꯛ ꯁꯅꯥꯗꯨꯕꯨ ꯐꯪꯒꯗ꯭ꯔꯅꯦ? ꯍꯥꯏ, ꯅꯈꯣꯏꯅ ꯈꯪꯗꯕꯒꯤ ꯋꯥꯅꯤꯅꯦ꯫ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯍꯥꯏꯕꯁꯤꯗꯤ ꯂꯥꯏꯈ꯭ꯔꯕ ꯖꯥꯠꯅꯤ꯫ ꯂꯥꯏ ꯍꯥꯏꯗꯅꯕꯨ ꯂꯩꯋꯥ ꯀꯧꯔꯤꯕꯅꯤꯅꯦ꯫ ꯆꯠꯂꯣ, ꯃꯁꯤꯒꯤ ꯊꯕꯛꯁꯤꯡꯁꯦ ꯇꯧꯔꯨꯔꯣꯀꯣ꯫ ꯍꯣꯏ ꯑꯕꯣꯛ, ꯆꯠꯂꯁꯤ ꯂꯥꯛꯑꯣ, ꯂꯥꯏꯕꯛ ꯌꯦꯡꯂꯨꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯁꯥꯃꯨ ꯑꯃꯗꯤ ꯊꯦꯛꯀꯣꯗꯣ ꯑꯁꯨꯝ ꯂꯥꯛꯂꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯅꯩ꯫ ꯀꯔꯤꯅꯣꯅꯦ ꯍꯥꯏꯗꯨꯕꯣ? ꯁꯤꯗꯒꯤ ꯁꯨꯝ ꯆꯠꯂꯒ ꯂꯧꯕꯨꯛ ꯐꯥꯎꯗꯔꯣ, ꯑꯗꯨꯗꯒꯤ ꯃꯈꯣꯏꯅ ꯍꯥꯎꯄꯨꯜꯂꯤ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯃꯗꯨ ꯂꯩꯔꯒꯅꯤ꯫ ꯍꯥꯎꯄꯨꯜꯂꯤ ꯍꯥꯏꯁꯤꯕꯨ ꯈꯣꯡꯅꯥꯡ 3 ꯈꯝꯕ꯭ꯔꯥꯡꯅ ꯍꯧꯕ ꯂꯝꯕꯤꯗꯨ ꯅꯠꯇ꯭ꯔꯣ? ꯍꯣꯏꯅꯦ, ꯃꯥꯅꯤꯅꯦ, ꯆꯤꯡ ꯂꯝꯕꯤ ꯇꯥꯕ ꯂꯝꯕꯤꯗꯨꯅꯤꯅꯦ꯫ ꯑꯗꯣ ꯃꯣꯏꯗꯤ ꯆꯤꯡꯗꯨꯒꯤ ꯃꯃꯤꯡꯒꯁꯨ ꯍꯥꯏꯔꯤ꯫ ꯀꯔꯤꯕ ꯆꯤꯡꯗꯣ? ꯆꯤꯡꯈꯥꯔꯦꯜ꯫ ꯆꯤꯡꯈꯥꯔꯦꯜꯗꯒꯤ ꯁꯨꯝ ꯆꯠꯂꯒ ꯋꯥꯏꯈꯨꯂꯣꯛꯁꯤ ꯋꯥꯏꯈꯨ ꯌꯥꯝ ꯂꯩꯕ ꯆꯠꯂꯣ? ꯀꯅꯥ ꯈꯪꯄꯣꯠꯅꯣꯗ, ꯆꯠꯂ ꯈꯪꯕ ꯍꯥꯏꯗꯨꯅꯤ꯫ ꯌꯥꯝ ꯅꯛꯅ ꯂꯩꯔꯝꯗ꯭ꯔꯣ? ꯂꯟ ꯊꯨꯝ ꯍꯥꯏꯕꯁꯤꯗꯤ ꯏꯅꯥꯛꯇ ꯏꯟꯅꯔꯒ ꯂꯩꯕ ꯖꯥꯠꯅꯤꯗ, ꯑꯩꯈꯣꯏꯅ ꯈꯨꯟꯕ ꯍꯩꯇꯕ ꯍꯥꯏꯇꯥꯔꯦ꯫ ꯑꯁꯨꯝꯅ ꯃꯃꯥꯟꯅꯕ ꯑꯅꯤꯗꯣ ꯋꯥꯔꯤ ꯁꯥꯟꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯆꯤꯡꯈꯥꯔꯦꯜ ꯍꯥꯏꯔꯤꯕ ꯆꯤꯡ ꯑꯗꯣ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯍꯥꯏꯔꯤꯕ ꯆꯤꯡ ꯑꯗꯨꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯡꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕꯤ ꯀꯣꯝꯕꯤꯔꯩꯅ ꯍꯥꯏꯔꯛꯈꯤꯕ ꯆꯤꯡ ꯑꯗꯣ ꯀꯥꯕ ꯍꯧꯔꯛꯄꯗ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯨ ꯍꯥꯏꯔꯛꯈꯤꯕꯗꯣ ꯃꯈꯣꯏ ꯑꯅꯤ ꯍꯥꯏꯕꯗꯤ ꯁꯥꯃꯨ ꯑꯃꯗꯤ ꯊꯦꯛꯀꯣꯅ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯑꯗꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯃꯨꯔꯨꯝ ꯁꯣꯜꯂꯤꯉꯩ ꯍꯧꯖꯤꯛꯇꯤ ꯆꯤꯡ ꯑꯗꯣ ꯂꯩꯆꯤꯟ ꯊꯥꯖꯤꯜꯂꯛꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯆꯤꯡ ꯑꯗꯣ ꯃꯈꯣꯏꯅ ꯑꯁꯨꯝ ꯀꯥꯈꯠꯂꯛꯄꯗꯗꯤ ꯆꯤꯡꯒꯤ ꯃꯊꯛꯇꯣ ꯂꯩꯆꯤꯟꯅ ꯊꯥꯃꯟꯈꯤꯕꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯋꯥꯡꯂꯤꯕꯅꯣ ꯍꯥꯏꯕꯗꯣ ꯎꯈꯤꯗ꯭ꯔꯤ꯫ ꯆꯤꯡ ꯑꯗꯣ ꯉꯍꯥꯟ ꯃꯈꯩ ꯃꯈꯣꯏꯅ ꯀꯥꯕꯗꯗꯤ ꯀꯔꯤ ꯑꯃꯠꯇ ꯇꯧꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯣꯡꯊꯤ ꯅꯣꯡꯃꯪꯕꯒꯨꯝ ꯏꯃꯝ ꯃꯝꯁꯤꯜꯂꯤ, ꯂꯩꯆꯤꯟ ꯅꯣꯡꯐꯥꯏ ꯊꯥꯡꯉꯤ꯫ ꯃꯈꯣꯏ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯃꯈꯣꯏ ꯃꯁꯦꯟ ꯐꯥꯎꯕ ꯎꯅꯗꯕꯒꯤ ꯐꯤꯕꯝꯗ ꯂꯥꯛꯂꯤ꯫ ꯌꯦꯡꯊꯈꯤꯕꯗ ꯎꯟꯒꯤ ꯎꯟ ꯉꯥꯛꯇ ꯉꯥꯏꯈ꯭ꯔꯤ, ꯂꯩꯆꯤꯟꯒꯤ ꯂꯩꯆꯤꯟ ꯉꯥꯛꯇꯃꯛ ꯉꯥꯏꯈ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯥꯃꯣꯗꯣ ꯄꯥꯈꯠꯂꯛꯏ꯫ ꯏꯇꯥꯎ, ꯀꯔꯤꯅꯣ ꯂꯩꯆꯤꯟꯅ ꯄꯨꯝꯃꯝ ꯃꯝꯁꯤꯟꯈ꯭ꯔꯤ? ꯑꯩꯈꯣꯏꯕꯨ ꯇꯣꯛꯂꯁꯤꯔ ꯊꯕꯛꯁꯤꯕꯣ? ꯏꯇꯥꯎ, ꯑꯕꯣꯛ ꯑꯃꯥꯏꯕꯤ ꯀꯣꯝꯕꯤꯔꯩꯅ ꯀꯩꯗꯧꯅꯨꯡꯗ ꯑꯣꯏꯗꯕ ꯉꯥꯡꯂꯛꯑꯣꯏ꯫ ꯑꯩꯈꯣꯏꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯁꯣꯜꯂꯒ ꯂꯥꯛꯂꯤꯕꯁꯦ ꯆꯐꯨꯗꯨꯕꯨ ꯂꯩꯕ ꯂꯝꯕꯤ ꯑꯗꯨꯗ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅꯅꯤ ꯑꯩꯈꯣꯏꯅ ꯉꯍꯥꯟ ꯃꯈꯩ ꯆꯠꯄ ꯂꯝꯕꯤꯒ ꯃꯥꯟꯅꯗ꯭ꯔꯤꯕꯁꯦ꯫ ꯀꯥꯟꯗꯦꯁꯦ, ꯃꯊꯛꯇ ꯀꯥꯈꯠꯅꯕ ꯇꯧꯁꯤ, ꯑꯗꯨꯒꯅꯦ ꯋꯥꯏꯈꯨꯂꯣꯛ ꯊꯤꯁꯤ꯫ ꯑꯁꯨꯝꯅ ꯁꯥꯃꯨ ꯑꯃꯗꯤ ꯊꯦꯛꯀꯣꯗꯣ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯏꯁꯤꯡ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯁꯥꯃꯣꯅ, ꯂꯣꯛꯅꯨꯡ ꯑꯃ ꯂꯩꯕ ꯃꯥꯜꯂꯤ, ꯏꯁꯤꯡ ꯃꯈꯣꯟ ꯇꯥꯗ꯭ꯔꯣ? ꯍꯣꯏꯅꯦ, ꯇꯥꯏꯅꯦ, ꯆꯪꯁꯤꯟꯁꯤꯜꯂꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯁꯥꯃꯨ ꯑꯃꯗꯤ ꯊꯦꯛꯀꯣꯗꯣ
ꯃꯆꯤꯟꯗ ꯂꯩꯋꯥ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯑꯁꯨꯃꯛ ꯂꯥꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏꯅ ꯉꯁꯥꯏꯗꯒꯤ ꯊꯤꯔꯤꯕ ꯋꯥꯏꯈꯨꯂꯣꯛ ꯍꯥꯏꯔꯤꯕ ꯂꯣꯛ ꯑꯗꯣ ꯊꯦꯡꯅꯔꯤ ꯍꯥꯏꯔꯤꯕ ꯂꯣꯛ ꯑꯗꯨꯒꯤ ꯏꯁꯤꯡ ꯑꯗꯣ ꯃꯨꯔꯩꯅꯩ ꯑꯗꯨꯒ ꯈꯔ ꯃꯇꯦꯛ ꯈꯔꯗꯅ ꯉꯥꯡꯂꯩꯅꯩ ꯃꯆꯨ ꯃꯆꯨ ꯅꯥꯏꯅ ꯏꯁꯤꯡ ꯑꯗꯣ ꯆꯦꯜꯂꯤ ꯑꯗꯨꯗ ꯊꯦꯛꯀꯣꯅ ꯈꯜꯂꯤ ꯏꯇꯥꯎ ꯂꯣꯛ ꯑꯁꯤꯁꯨ ꯇꯥꯏꯕꯪꯄꯥꯟꯗ ꯂꯩꯕ ꯂꯣꯛ ꯑꯃꯗꯤ ꯅꯠꯇ꯭ꯔꯤ ꯃꯁꯤꯕꯨ ꯃꯤꯔꯝꯂꯦꯟꯗ ꯂꯩꯕ ꯂꯣꯛ ꯅꯠꯇꯕ ꯂꯥꯏꯔꯝꯂꯦꯟꯗ ꯂꯩꯕ ꯂꯣꯛ ꯑꯣꯏꯔꯕ ꯆꯠꯂꯣ ꯌꯦꯡꯉꯨꯅꯦ ꯅꯪꯁꯨ ꯑꯁ꯭ꯋꯥꯏ ꯃꯇꯦꯛ ꯈꯔꯁꯤꯗꯅ ꯃꯨꯔꯩꯅꯗ꯭ꯔꯣ ꯌꯦꯡꯉꯨꯅꯦ ꯑꯗꯨꯒ ꯁ꯭ꯋꯥꯏꯁꯤꯗꯅ ꯉꯥꯡꯂꯩꯅꯤ ꯑꯗꯨꯒ ꯑꯁ꯭ꯋꯥꯏ ꯈꯔ ꯆꯠꯊꯣꯛꯂꯒꯅ ꯏꯁꯤꯡꯁꯦ ꯇꯔꯨ ꯇꯔꯨ ꯆꯦꯜꯂꯤ ꯃꯁꯤꯒꯤ ꯏꯁꯤꯡꯁꯦ ꯊꯛꯎ ꯂꯧꯕꯒ ꯌꯥꯕ ꯅꯠꯇꯦꯀꯣ ꯑꯗꯨꯕꯨ ꯏꯇꯥꯎ ꯊꯦꯛꯀꯣ ꯑꯩꯗꯤ ꯏꯁꯤꯡꯁꯤ ꯎꯔꯨꯕꯗꯒꯤ ꯏꯁꯤꯡꯁꯤ ꯑꯣꯟꯊꯣꯛꯅ ꯈꯧꯔꯥꯡꯈ꯭ꯔꯦꯗ ꯑꯩ ꯁꯤꯔꯒꯦ ꯍꯥꯏꯔꯣ ꯅꯪꯕꯣ ꯀꯥꯟꯗꯦꯁꯦ ꯏꯕꯣꯛ ꯑꯃꯥꯏꯕꯤ ꯀꯣꯝꯕꯤꯔꯩꯅ ꯍꯥꯏꯕꯗꯨ ꯍꯥꯏꯔꯤꯕ ꯋꯥꯏꯈꯨꯂꯣꯛ ꯑꯁꯤꯗꯒꯤ ꯃꯃꯥꯡ ꯄꯥꯡꯅ ꯑꯁꯨꯝ ꯍꯪꯀꯠꯅ ꯆꯠꯂꯨ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯅꯨꯡꯖꯥꯎ ꯑꯃ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯅꯤ ꯅꯨꯡꯖꯥꯎꯗꯨꯒꯤ ꯈꯔ ꯆꯠꯂꯒ ꯄꯥꯝꯕꯤ ꯃꯆꯥ ꯁꯅꯥ ꯃꯆꯨ ꯃꯥꯟꯕ ꯑꯃ ꯍꯧꯔꯝꯒꯅꯤ ꯃꯗꯨꯒꯤ ꯂꯩ ꯑꯗꯨꯁꯨ ꯁꯅꯥ ꯃꯆꯨ ꯃꯥꯟꯅ ꯁꯥꯠꯂꯝꯒꯅꯤ ꯍꯥꯏꯕꯅꯤ ꯂꯩ ꯑꯗꯨꯒꯤ ꯃꯈꯣꯡꯗꯨꯗ ꯃꯍꯥꯛꯅ ꯍꯥꯏꯔꯛꯈꯤꯕ ꯂꯩꯋꯥꯁꯤꯡꯗꯨ ꯁꯣꯜꯂꯒ ꯂꯩꯕꯥꯛ ꯑꯗꯣ ꯇꯧꯈꯥꯏꯌꯨ ꯑꯗꯨꯀꯥꯟꯗ ꯊꯦꯡꯅꯒꯅꯤ ꯍꯥꯏꯈꯤꯕꯅꯤ ꯀꯥꯟꯗꯦꯁꯦ ꯆꯠꯁꯤꯜꯂꯛꯑꯣ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯗꯨꯅ ꯂꯣꯛ ꯑꯗꯨꯒꯤ ꯃꯃꯥꯡ ꯄꯥꯡꯅ ꯍꯥꯏꯕꯗꯤ ꯆꯦꯟꯊꯔꯛꯂꯤꯕ ꯏꯁꯤꯡ ꯑꯗꯨꯒꯤ ꯍꯪꯀꯠꯅ ꯃꯈꯣꯏ ꯑꯁꯨꯝ ꯆꯠꯈꯠꯂꯤ ꯍꯥꯏꯕꯒ ꯇꯧꯕꯒ ꯆꯥꯎꯔꯕ ꯅꯨꯡꯖꯥꯎ ꯑꯃ ꯊꯦꯡꯅꯔꯤ ꯅꯨꯡꯖꯥꯎ ꯑꯗꯣ ꯀꯨꯏꯃꯟꯈꯤꯕꯅ ꯏꯁꯪ ꯀꯥꯁꯜꯂꯤ ꯃꯨꯔꯩꯅꯔꯤ ꯃꯗꯨ ꯎꯕꯗ ꯁꯥꯃꯣꯅ ꯑꯁ ꯃꯁꯤꯒꯤ ꯅꯨꯡꯖꯥꯎꯁꯤꯅꯒ ꯋꯥꯟꯊꯔꯛꯇꯅ ꯅꯜꯂꯗꯤ ꯕꯤꯔꯤꯠ ꯍꯥꯏꯔꯒ ꯂꯣꯏꯅꯤꯍꯦ ꯑꯁ ꯂꯥꯛꯎ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯑꯁꯨꯝꯅ ꯊꯦꯛꯀꯣꯅ ꯁꯥꯃꯨꯕꯨ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯑꯁꯨꯝ ꯆꯤꯡꯉꯤ ꯃꯈꯣꯏꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯍꯥꯏꯕꯒ ꯇꯧꯕꯒ ꯁꯅꯥꯒꯤ ꯃꯆꯨ ꯃꯥꯟꯕ ꯄꯥꯝꯕꯤ ꯑꯗꯨ ꯍꯧꯗꯨꯅ ꯂꯩꯔꯝꯂꯤ ꯑꯗꯨꯒ ꯂꯩ ꯑꯗꯨꯁꯨ ꯁꯅꯥꯒꯤ ꯃꯆꯨ ꯃꯥꯟꯅ ꯁꯥꯠꯂꯤ ꯃꯗꯨ ꯎꯕꯗ ꯃꯈꯣꯏ ꯑꯅꯤꯅ ꯁꯣꯏꯗ꯭ꯔꯦ ꯇꯧꯔꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯃꯐꯝ ꯑꯗꯣ ꯇꯧꯕ ꯍꯧꯔꯛꯂꯤ ꯑꯗꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯃꯐꯝ ꯑꯗꯨꯗ ꯇꯧꯕ ꯍꯦꯛ ꯍꯧꯔꯛꯄꯒ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯍꯧꯕ ꯃꯈꯣꯜ ꯀꯌా ꯑꯃ ꯇꯥꯔꯤ ꯑꯗꯨꯒ ꯌꯥꯝꯅ ꯉꯪꯕ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯀꯌꯥꯁꯨ ꯇꯥꯔꯤ ꯃꯗꯨꯗ ꯅꯠꯇꯅ ꯃꯈꯣꯏꯅ ꯂꯩꯕꯥꯛ ꯇꯧꯕ ꯈꯨꯗꯤꯡꯒꯤ ꯃꯐꯝ ꯑꯗꯣ ꯌꯥꯝꯅ ꯗꯪ ꯗꯪ ꯅꯤꯟꯕꯒꯨꯝ ꯁꯅꯤꯟ ꯀꯌꯥ ꯑꯃ ꯐꯥꯎꯔꯤ ꯅꯤꯛꯂꯤ ꯑꯗꯨꯝꯅ ꯇꯧꯔꯕꯁꯨ ꯁꯥꯃꯨ ꯑꯃꯗꯤ ꯊꯦꯛꯀꯣ ꯂꯩꯕꯥꯛꯁꯤꯡ ꯑꯗꯣ ꯇꯧꯕꯗꯤ ꯂꯦꯞꯂꯝꯗꯦ ꯃꯇꯝ ꯑꯗꯨꯗ ꯁꯥꯃꯣꯅ ꯏꯇꯥꯎ ꯐꯅ ꯂꯨꯔꯦ ꯇꯧꯔꯤꯕꯁꯤ ꯅꯨꯃꯤꯠꯁꯤꯁꯨ ꯇꯥꯁꯤꯜꯂꯛꯄ ꯀꯧꯕ ꯂꯩꯇꯦ ꯅꯨꯡꯊꯤꯜ ꯂꯣꯏꯔꯤꯕ꯭ꯔꯥ ꯅꯨꯡꯗꯥꯡ ꯑꯣꯏꯔꯤꯕ꯭ꯔꯥ ꯀꯔꯤ ꯑꯃꯠꯇ ꯈꯪꯗ꯭ꯔꯦ ꯇꯧꯕꯗꯁꯨ ꯈ꯭ꯋꯥꯡ ꯈꯔ ꯍꯦꯟꯅ ꯂꯨꯇꯅ ꯇꯧꯊꯔꯕꯅꯤ ꯀꯔꯤꯃꯠꯇ ꯐꯪꯗ꯭ꯔꯦ ꯃꯁꯤꯕꯨ ꯑꯩꯈꯣꯏꯗ ꯇꯧꯁꯤꯟꯅꯔꯤꯕ ꯖꯥꯠꯂꯣ ꯏꯇꯥꯎ ꯈꯔ ꯂꯥꯎꯅ ꯇꯧꯔꯒ ꯑꯃꯨꯛ ꯌꯦꯡꯁꯤ ꯑꯁꯣꯝꯅ ꯊꯦꯛꯀꯣꯅ ꯍꯥꯏꯕꯗꯒꯤ ꯃꯈꯣꯏꯅ ꯃꯐꯝ ꯑꯗꯣꯈꯔ ꯂꯥꯎꯅ ꯑꯃꯨꯛ ꯇꯧꯔꯤ ꯑꯗꯨꯝꯅ ꯑꯁꯨꯝ ꯇꯧꯊꯔꯛꯄꯗ ꯃꯈꯣꯏꯒꯤ ꯊꯕꯥꯛ ꯆꯧꯁꯤꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯁꯥꯃꯣꯅ ꯀꯥꯛ ꯂꯥꯎꯕ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃ ꯊꯦꯡꯅꯩ ꯃꯗꯨ ꯊꯦꯡꯅꯕꯗ ꯁꯥꯃꯣꯗꯤ ꯀꯔꯤꯁꯨ ꯈꯟꯗꯦ ꯂꯣꯛꯅꯨꯡꯗ ꯂꯩꯕ ꯅꯨꯡꯒꯨꯝꯕ ꯑꯣꯏꯔꯝꯒꯅꯤ ꯈꯟꯗꯨꯅ ꯃꯍꯥꯛ ꯑꯁꯨꯝ ꯇꯧꯊꯔꯤ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯇꯧꯊꯔꯛꯄꯗꯗꯤ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯄꯣꯠ ꯑꯗꯣ ꯆꯐꯨ ꯑꯃꯅꯤ ꯍꯥꯏꯕ ꯈꯪꯂꯛꯂꯤ ꯃꯗꯨ ꯈꯪꯂꯛꯄꯗ ꯁꯥꯃꯣ ꯍꯔꯥꯎꯈꯤꯕꯅ ꯊꯦꯛꯀꯣꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯊꯦꯛꯀꯣ ꯂꯩꯔꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯦꯛꯀꯣꯗ ꯃꯃꯥꯏ ꯆꯠ ꯂꯩꯊꯣꯔꯛꯏ ꯑꯗꯨꯒ ꯍꯥ ꯀꯗꯥꯏꯅꯣ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯎꯔꯤꯕ ꯆꯐꯨꯒꯤ ꯃꯄꯥꯟ ꯑꯣꯏꯔꯞꯅ ꯂꯩꯔꯤꯕꯗꯨ ꯎꯕꯗꯒꯤꯗꯤ ꯃꯈꯣꯏꯅ ꯒꯣꯔꯣ ꯒꯣꯔꯣ ꯈꯣꯒꯥꯏꯗꯨꯅ ꯌꯦꯡꯕꯗ ꯍꯧꯖꯤꯛꯇꯤ ꯆꯐꯨ ꯑꯆꯧꯕ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨ ꯎꯔꯨꯕꯗꯒꯤ ꯁꯥꯃꯣꯅ ꯏꯇꯥꯎ ꯊꯥꯡꯀꯠꯁꯤꯁꯦ ꯀꯔꯤ ꯀꯔꯤ ꯌꯥꯎꯒꯦ ꯌꯦꯡꯁꯤ ꯀꯔꯤꯅꯣ ꯃꯈꯣꯡꯁꯤꯗꯤ ꯌꯣꯠꯅ ꯀꯨꯞꯁꯜꯂꯤꯗꯅ ꯌꯣꯠꯂꯤꯅꯒꯁꯨ ꯌꯥꯝ ꯐꯥꯖꯤꯜꯂꯤꯅꯦ ꯍꯤꯡꯆꯥꯕꯤ ꯑꯣꯏꯔꯝꯗꯅꯅꯦ ꯑꯁ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯁꯦ ꯊꯥꯀꯠꯂꯨꯁꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯈꯣꯏꯅ ꯆꯐꯨ ꯑꯗꯣ ꯌꯥꯝꯅ ꯋꯥꯅ ꯃꯊꯛꯀ ꯊꯥꯡꯀꯠꯂꯛꯂꯤ ꯑꯗꯨꯒ ꯆꯐꯨ ꯑꯗꯣ ꯂꯣꯛ ꯑꯗꯨꯒꯤ ꯏꯁꯤꯡ ꯑꯗꯨꯅ ꯁꯦꯡꯅ ꯆꯥꯝꯊꯣꯛꯂꯤ ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯆꯥꯝꯊꯣꯛꯄꯗꯗꯤ ꯆꯐꯨ ꯑꯗꯣ ꯁꯅꯥꯅ ꯃꯇꯨꯝ ꯇꯥꯔꯒ ꯁꯦꯝꯕ ꯆꯐꯨ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯍꯔꯥꯎꯔꯤ ꯁꯣꯏꯗ꯭ꯔꯦ ꯁꯅꯥꯒꯤ ꯆꯐꯨꯅꯤ ꯍꯥꯏꯗꯨꯅ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯑꯅꯤꯅ ꯆꯐꯨ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯨꯞꯁꯜꯂꯤꯕ ꯌꯣꯠꯄꯥꯛ ꯑꯃꯗꯤ ꯌꯣꯠꯄꯥꯛ ꯑꯗꯨꯕꯨ ꯄꯨꯜꯂꯤꯕ ꯌꯣꯠꯂꯤ ꯑꯗꯣ ꯃꯈꯣꯏ ꯑꯅꯤꯅ ꯊꯥꯗꯠꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯁꯨꯝꯅ ꯐꯅ ꯀꯨꯏꯅ ꯄꯨꯡ 3 ꯆꯪꯅ ꯍꯣꯠꯅꯕꯗꯒꯤꯗꯤ ꯌꯣꯠꯂꯤ ꯑꯗꯣ ꯊꯥꯗꯠꯄ ꯉꯝꯂꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯆꯐꯨ ꯑꯗꯨꯒꯤ ꯃꯈꯨꯝꯗꯣ ꯌꯥꯝꯅ ꯇꯞꯅ ꯍꯥꯡꯇꯣꯔꯛꯏ ꯑꯗꯨꯝꯅ ꯍꯦꯛ ꯍꯥꯡꯇꯣꯛꯂꯨꯕ ꯑꯗꯨꯗ ꯆꯐꯨ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯏꯁꯤꯡ ꯅꯤꯛ ꯅꯤꯛ ꯂꯥꯎꯅ ꯌꯥꯎꯗꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏꯔꯤꯕ ꯏꯁꯤꯡ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯌꯦꯡꯊꯔꯨꯕꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯥꯏꯊꯣꯡ ꯑꯗꯣ ꯁꯔꯨ ꯁꯔꯥꯡꯒꯤ ꯃꯥꯏꯊꯣꯡ ꯑꯣꯏꯅ ꯏꯁꯤꯡ ꯑꯗꯨꯗ ꯃꯕꯤ ꯇꯥꯔꯤ ꯃꯗꯨ ꯎꯕꯗ ꯁꯥꯃꯣꯅ ꯍꯤ ꯀꯩꯅꯣꯁꯤꯗꯤ ꯏꯇꯥꯎ ꯏꯁꯤꯡ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯏꯁꯤꯡ ꯑꯁꯤꯗ ꯑꯩꯒꯤ ꯏꯃꯤꯠꯁꯦ ꯁꯔꯨ ꯁꯔꯥꯡ ꯑꯣꯏꯅ ꯇꯥꯏ ꯑꯩꯕꯨ ꯁꯔꯨ ꯁꯔꯥꯡ ꯑꯣꯜꯂꯕ꯭ꯔꯥ ꯏꯇꯥꯎ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯏꯇꯥꯎ ꯌꯥꯔꯁꯦ ꯇꯣꯛꯑꯣ ꯀꯩꯝꯇ ꯑꯣꯏꯗꯦ ꯑꯩ ꯍꯨꯝꯃꯒ ꯌꯦꯡꯒꯦ
asumna mahana sapu adugi ising adugi manungda mahana humduna jenglubadati makut ado kanagumba amana taplauna pharai adona pharakpa aduta thekona itaw ai khuji phagre kanano phagra amda chigroni taw amka chigroni taw adumna harakpaduta samosu chensinduna mahaksu ising adu lupsanduna makut ado phukatna ba honari adumna phukatna ba honari ngai matamatuta makoi anigi makuto kanagumba amana taplauna pairaga sapu adugi manungda jingsinki khu khraba pikraba migi makok phawba chalroi taba sapu adugi manungda makoi ani do amuba maikhu mayam ama paithuraklaga makoi ani bu yomsenduna sapu adugi manungda jingsinki wari asigi ahanba tangkak matang asida loisinjari wari asi pathok chaba matamda soikiba lankiba wahai wata khibik tabiribe singna pukjal saungna ngakpigani wari asigi matung tarakpa wari paring singda kari kamdorokpage haibaduna mayam punna ngaiminarasi ngasigi damakadi mayambo aroibada amuka hanna kurumjari